Thaina mamangayda machin manaw mga khak leirame makhoi bu pokpa mapa mama anidi makhoi na piklingay matamda adumak sikre mayamba maridi masa solabasu yamna singi nongmadi machin manaw mga adu umangda satan bachatame makhoi na phaba saji adu manaw no parangamda thongo haidana sinaramlaga machin manaw maridu athapa maphamda satan bachatki Rangamna saji adu matup kaknaba sadan oiba yabu utup thirakpada thiba phangdre mahangna chak thongliba adugi manakta sauraba mana punglaba upambi ma haurame upambi adugi mara achauba ama leibak mathakta chatlibaduda sadan oiraga sa adu semlage haidana u adugi marada thambada siramba saji adu phuk hogotuna chenkhirame madu ubada rangam ngaktuna leiringayda chenkhriba saji adusu tana haudre mayamba marina halaklaga saji thonglamdabagi chairani khallubada kiraduna mahak atopa saji ama phage thaurangbasu phaba ngamlamdre mahak mathwai waduna u pambi adugi makhongda pothadun leirambadagi tumthakre numit taramdaida lamlatna sadanba chatluba machin manaw mari adu makutta sa amamam pairaduna manaw nupagi manakta halaklame tumduna leiriba manaw nupa rangambu haudoklaga sak puthoraklo charage hairaklabada manaw nupa rangamdi sak puthokpa ngamlamdre sakti thongdana karigi tumduna leiribano haiduna mayamba marina chaiba horaklame maduda rangamna mahangna saji adubu semge tauringayda asiba saji adu hawgatuna kanna chenkhre haina tamlamme rangamgi wadu mayamba sing aduna thajaramde asiba sajibu amu hingatuna chenkhiba haunade mahangna mabuk phattadana matomta thonglaga chathokpo iramgani khalladuna saubana mai hauraba mayamba singna manaw nupagi makhong khujingda kakthatladuna hunduktuna thanamle mayamba maridu makhoina pharakpa sasing adu puraga mayumda hankhirame rangamdi songlaba umang aduda matomda kaptuna ahingduma lele nongalaga mahakna wakhal tawbada u pambigi urada asiba saji adu thambadagi saji adu hawgatuna chenkhibani haibadu mahakna ningsinglaklame madu ningsinglubadagi mahaki kakthatlaba makhong anido paiduna sitladuna u pambi adugi manak tamna changsilaklame kakthatlaba makhong anidu urada thangatladuna mafam chana makhong aniga samjanabada hanagi matawgumna makhong tekhidre mahak hawgatuna chatpa ngamle rangamna haraumandana u pambi aduda chetna konjare u pambi asi achamba u nate sidanada yai pambi oiramba tare khalladuna u khara khoklaga mafida yomlaga purakle rangamna sumlakpada lambida hui asiba ama thengnarame mahangna purakpa u machet sing adudagi machet ama lauthoklaga hui adugi mathakta thambada siduna leiramlaba hui adu hinkalakle huina magi manakta changsilaktuna lekpa haurakle rangamna sunungsina hui adubu nanbire hui aduna surangambu mahaki mapu makne khanna nungsire madudagi rangamna huidugo loinana sumlakpada khul ama thengnai khul adugi khulakpagi machanupi masak matau phajabi leisabi adu siraduna khulgi miyamna kap lauduna leirambadu thengnare rangamna kapliba khulakpa adubu themdadana ashumna hairai ipa khulakpa kapkanu nahaki nachanupi asi hinkalhanba ngamlabadi nahak aingonda kari pigani haina hanglami rangamgi angakpa wadu tabada khulakpa adu kappa toktuna rangamda munna yengduna ashumna hairai ibungo nahangna aigi ichanupi asibu hinganba ngamlabadi aigi ichanupi leisabi asibu awung awun matik chana piduna nangonda thajagani aduga nakhoi anigi lainaba yumsu sabigani hairakle khulakpagi wadu tabada rangamdo haraujare madudi ai laibak sang yenglage nakhoi pumnamak imungda changduna thonglon sinduna leibiro kana amatana yengba yaba nate hairaklammi asumna khulakpana chingba amadi leiramliba miyoi sing adu imungda thonglon sinduna leinakhirame mi amata leitrabada rangamna siduna leiribi leisabi adugi mathakta mahangna ngasai purakhiba u machet adu lauthoktuna thamle
ꯈꯨꯗꯛꯇ ꯂꯩꯁꯥꯕꯤ ꯑꯗꯨ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯔꯥꯡꯉꯝꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯈꯨꯂꯥꯛꯄꯕꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯨꯂꯥꯛꯄ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯛꯂꯒ ꯔꯥꯡꯉꯝꯕꯨ ꯊꯥꯡꯒꯠꯂꯒ ꯍꯔꯥꯎꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯍꯔꯥꯎꯅꯗꯨꯅ ꯂꯥꯎ ꯈꯣꯡꯂꯦ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯈꯨꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯔꯥꯡꯉꯝꯗ ꯊꯥꯖꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯐꯖꯔꯕ ꯃꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯑꯣꯛ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯔꯥꯡꯉꯝꯗ ꯊꯥꯖꯔꯝꯃꯤ꯫ ꯔꯥꯡꯉꯝ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯤꯔꯣꯜꯂꯦ꯫ ꯅꯣꯡꯃ ꯔꯥꯡꯉꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯅꯝꯂꯒ ꯄꯥꯝꯂꯧ ꯎꯕ ꯆꯠꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯄꯣꯠꯆꯩ ꯂꯣꯏꯊꯣꯛ ꯂꯣꯏꯁꯤꯟ ꯇꯧꯕꯗ ꯁꯒꯥꯏ ꯃꯊꯛꯇ ꯎꯇꯣꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯎꯇꯣꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯗ ꯎ ꯃꯆꯦꯠ ꯈꯔ ꯀꯣꯛꯐꯥꯏ ꯀꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯎꯀꯨ ꯃꯆꯦꯠꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯁꯤꯅꯗꯤ ꯃꯁꯤ ꯀꯥꯟꯅꯕ ꯑꯐꯕ ꯍꯤꯗꯥꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯗꯅ ꯀꯣꯛꯐꯥꯏ ꯀꯥꯕꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯍꯨꯏꯅ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯎꯀꯨ ꯑꯗꯨꯕꯨ ꯁꯪꯉꯤ꯫ ꯁꯤꯗꯅ ꯌꯥꯏ ꯄꯥꯝꯕꯤꯒꯤ ꯃꯀꯨ ꯑꯗꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯗꯨ ꯅꯨꯃꯤꯠꯅ ꯎꯔꯗꯨꯅ ꯃꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯂꯥꯛꯄ ꯎꯕꯗ ꯍꯨꯏꯅ ꯈꯣꯡꯕꯗꯒꯤ ꯎꯀꯨ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯍꯨꯏꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯈꯣꯡꯂꯤꯕꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯥꯛꯄꯗꯤ ꯎꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗ꯭ꯔꯕꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯃꯤꯠꯅ ꯎꯀꯨ ꯑꯗꯨ ꯂꯧꯒꯦꯅ ꯑꯃꯨꯛ ꯂꯥꯛꯄꯗꯁꯨ ꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯦ꯫ ꯍꯨꯏꯅ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯃꯤ ꯁꯥ ꯀꯅꯥꯃꯠꯇꯁꯨ ꯂꯥꯛꯄ ꯅꯠꯇꯅ ꯍꯨꯏꯅ ꯇꯠꯇꯅ ꯈꯣꯡꯕꯗꯨ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯊꯨꯃꯣꯛ ꯑꯆꯧꯕ ꯑꯃꯅ ꯍꯨꯏ ꯑꯗꯨꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯊꯨꯃꯣꯛꯅ ꯀꯨꯞꯁꯤꯜꯂꯕꯗ ꯍꯨꯏ ꯑꯗꯨ ꯃꯃꯤꯠ ꯎꯗ꯭ꯔꯗꯨꯅ ꯅꯨꯃꯤꯠꯅ ꯎꯀꯨ ꯑꯗꯨꯕꯨ ꯈꯣꯝꯂꯒ ꯄꯨꯈꯤꯕꯗꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯣꯔꯛꯄꯗ ꯅꯨꯃꯤꯠꯅ ꯎꯀꯨꯁꯤꯡ ꯑꯗꯨꯕꯨ ꯈꯣꯝꯒꯠꯂꯒ ꯄꯨꯈꯤꯕꯗꯨ ꯂꯥꯞꯅ ꯎꯍꯧꯔꯦ꯫ ꯔꯥꯡꯉꯝꯅ ꯄꯥꯝꯂꯧꯗꯒꯤ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯠꯅ ꯎꯀꯨ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯡꯉꯝ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯁꯥ ꯎꯆꯦꯛ ꯇꯤꯜ ꯀꯥꯡ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯅꯨꯃꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯤꯗ ꯅꯥꯏꯗ ꯌꯥꯏꯕꯨ ꯂꯧꯔꯨꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯍꯔꯥꯎꯅ ꯌꯥꯕꯤꯔꯦ꯫ ꯁꯥ ꯎꯆꯦꯛ ꯇꯤꯟ ꯀꯥꯡ ꯄꯨꯝꯅꯃꯛꯇꯤ ꯍꯥꯏꯔꯒ ꯂꯩꯅꯨꯡꯗ ꯂꯩꯕ ꯂꯩꯁꯧꯕꯨꯗꯤ ꯄꯤꯛꯃꯜꯂꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯗ ꯂꯩꯁꯧꯅ ꯔꯥꯡꯉꯝꯕꯨ ꯁꯥꯎꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯔꯥꯡꯉꯝꯅ ꯁꯥ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯪꯅ ꯅꯣꯡꯊꯛꯇ ꯀꯥꯅꯕ ꯁꯥꯡꯂꯕ ꯀꯩꯔꯥꯛ ꯑꯃ ꯁꯥꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯔꯥꯡꯉꯝꯅ ꯆꯥꯛ ꯃꯌꯨꯝ ꯄꯨꯗꯨꯅ ꯃꯥꯒꯤ ꯍꯨꯏꯒ ꯂꯣꯏꯅꯅ ꯅꯣꯡꯊꯛꯇ ꯆꯠꯅꯕ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯍꯨꯏ ꯑꯗꯨꯗꯤ ꯆꯦꯟꯅ ꯆꯦꯟꯅ ꯆꯠꯈꯤꯕꯅ ꯅꯣꯡꯊꯛ ꯌꯧꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯔꯕ ꯅꯨꯃꯤꯠꯀꯤ ꯃꯅꯥꯛꯇꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯇꯧꯕ ꯃꯇꯝꯗ ꯊꯥꯕꯨ ꯎꯝꯂꯤꯕ ꯍꯨꯏ ꯑꯗꯨ ꯔꯥꯡꯉꯝꯒꯤ ꯍꯨꯏꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤ꯫ ꯔꯥꯡꯉꯝꯗꯤ ꯅꯣꯡꯊꯛ ꯌꯧꯒꯗꯕ ꯂꯝꯕꯤ ꯇꯪꯈꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯀꯥꯔꯤꯕ ꯀꯩꯔꯥꯛ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯁꯧꯅ ꯁꯥꯎꯔꯗꯨꯅ ꯆꯤꯛꯊꯠꯄꯗꯒꯤ ꯀꯩꯔꯥꯛ ꯑꯗꯨ ꯇꯨꯊꯔꯛꯂꯦ꯫ ꯀꯩꯔꯥꯛ ꯇꯨꯊꯔꯛꯇꯨꯅ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯔꯥꯡꯉꯝꯗꯨ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯃꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯇꯥꯁꯤꯟꯗꯨꯅ ꯔꯥꯡꯉꯝ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯔꯥꯡꯉꯝꯕꯨ ꯄꯣꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯂꯥꯏꯀꯠꯅꯕꯤꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯡꯉꯝꯅ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯏꯃꯨꯡꯅꯦ ꯈꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯍꯤꯡꯆꯥꯕ ꯉꯥꯛꯇꯅ ꯈꯨꯠꯂꯤꯡꯕꯅꯤ ꯍꯥꯏꯕꯁꯤ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯤꯃꯛ ꯑꯣꯏꯔꯕꯁꯨ ꯍꯅꯨꯕꯤ ꯑꯗꯨ ꯃꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯔꯥꯡꯉꯝꯕꯨ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯔꯥꯡꯉꯝꯗꯤ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯈꯜꯂꯨꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯖꯔꯝꯃꯤ꯫ ꯑꯍꯤꯡ ꯇꯨꯝꯕ ꯆꯪꯂꯝꯗꯦ, ꯆꯥꯕ ꯊꯛꯄ ꯌꯥꯔꯝꯗꯦ꯫
ꯃꯇꯧ ꯀꯝꯗꯧꯅ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯌꯨꯝꯗꯒꯤ ꯆꯦꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ, ꯀꯅꯥꯒꯨꯝꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯅꯍꯥꯛꯄꯨ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯔꯥꯉꯝꯒꯤ ꯆꯥꯅꯕ ꯁꯥ ꯉꯥ ꯊꯤꯕꯗꯨ ꯃꯍꯥꯛꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯆꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯔꯦ ꯃꯤꯅꯝ ꯅꯝꯂꯦ ꯈꯜꯂꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯅꯣꯡꯃ ꯍꯤꯡꯆꯥꯕ ꯄꯥꯈꯪ ꯈꯔ ꯂꯥꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯔꯦ, "ꯍꯥꯏ ꯏꯕꯦꯟ, ꯅꯍꯥꯛꯀꯤ ꯅꯌꯨꯝꯗ ꯈꯨꯜꯂꯥꯛꯄ ꯂꯥꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ, ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯒꯦ" ꯍꯥꯏꯔꯛꯂꯦ꯫ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯁꯨꯁꯥ, ꯈꯨꯜ ꯂꯥꯟꯕ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤ ꯈꯨꯜ ꯂꯥꯟꯅ ꯂꯥꯛꯄꯗꯒꯤ ꯋꯥꯈꯤꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩ, ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ, ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯈꯤꯔꯣꯏ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯊꯥꯖꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯒ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡꯒ ꯉꯥꯡꯅꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯔꯥꯉꯝꯅ ꯇꯥꯕꯗ ꯀꯤꯕꯅ ꯃꯇꯨ ꯆꯨꯡꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯉꯝꯅ ꯈꯪꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯈꯨꯜ ꯂꯥꯟꯕ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯤ ꯑꯗꯨ ꯄꯨꯊꯣꯔꯛꯎ, ꯃꯁꯛ ꯏꯁꯛ ꯈꯪꯅꯒꯦ ꯍꯥꯏꯔꯛꯂꯕꯗ ꯍꯅꯨꯕꯤꯅ ꯃꯁꯥ ナꯗꯨꯅ ꯂꯩꯔꯦ, ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯁꯥ ꯀꯟꯅꯕ ꯌꯥꯝꯅ ꯆꯥꯎ, ꯌꯥꯝꯅ ꯊꯛꯎ ꯍꯥꯏꯔꯕꯗ ꯔꯥꯉꯝꯅ ꯁꯒꯥꯏꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯊ꯭ꯔꯩ ꯄꯔꯦꯡ ꯑꯗꯨ ꯎꯕꯗ ꯄꯥꯝꯗꯨꯅ ꯃꯁꯤ ꯆꯥꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯍꯅꯨꯕꯤꯅ ꯅꯣꯡꯊ꯭ꯔꯩ ꯄꯔꯦꯡ ꯑꯗꯨ ꯂꯧꯊꯔꯒ ꯔꯥꯉꯝꯗ ꯄꯤꯔꯦ꯫ ꯔꯥꯉꯝꯅ ꯃꯔꯨ ꯑꯃꯃꯝ ꯁꯠ ꯌꯣꯠꯁꯤꯜꯂꯦ꯫ ꯑꯍꯤꯡꯗ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯅ ꯔꯥꯉꯝꯗ, "ꯅꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯒ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ꯫ ꯅꯪꯅ ꯁꯨꯝ ꯆꯦꯟꯕꯗ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯑꯩꯅ ꯂꯤꯔꯨꯡ ꯑꯃꯒ ꯇꯨꯝꯕꯥ ꯑꯃꯒ ꯄꯤꯒꯦ꯫ ꯂꯤꯔꯨꯡ ꯑꯁꯤ ꯍꯦꯛ ꯊꯨꯗꯦꯛꯄꯗ ꯃꯈꯣꯏꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯇꯦꯛꯀꯅꯤ, ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯁꯤ ꯊꯨꯒꯥꯏꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯒꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯒ ꯆꯥꯛꯌꯣꯝ ꯑꯃꯒ ꯂꯤꯔꯨꯡ ꯇꯦꯜ ꯑꯃꯒ ꯇꯨꯝꯕꯥ ꯑꯃꯒ ꯄꯤꯗꯨꯅ ꯊꯥꯔꯛꯂꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯦꯡꯂꯒ ꯔꯥꯉꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯉꯝꯅ ꯂꯤꯔꯨꯡ ꯇꯨꯝꯕꯥ ꯆꯥꯛꯌꯣꯝꯕꯗꯨ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯍꯤꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯗꯨ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯑꯃꯨꯛꯁꯨ ꯂꯥꯛꯂꯦ꯫ "ꯍꯥꯏ ꯏꯕꯦꯟ, ꯅꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯈꯨꯜꯂꯥꯟꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯍꯥꯏ ꯏꯕꯦꯟ, ꯅꯍꯥꯛꯅ ꯊꯝꯂꯤꯕ ꯈꯨꯜꯂꯥꯟꯕ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯨ ꯄꯨꯊꯣꯔꯛꯎ, ꯎꯅꯔꯒꯦ" ꯍꯥꯏꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤꯅ, "ꯏꯁꯨꯁꯥ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤꯒꯤ ꯃꯁꯥ ꯃꯎ ꯐꯕꯁꯤ ꯎꯕꯗ ꯅꯈꯣꯏ ꯃꯥꯕꯨ ꯁꯣꯏꯗꯅ ꯆꯥꯅꯤꯡꯒꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯥꯕꯗꯁꯨ ꯍꯥꯎꯅꯕ ꯃꯍꯥꯛꯁꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯁꯤꯖꯅꯕ ꯏꯕꯦꯟꯅ ꯄꯥꯟ ꯈꯔ ꯐꯨꯠꯈꯤꯒꯦ꯫ ꯄꯥꯟ ꯑꯗꯨ ꯄꯤꯖꯕ ꯂꯣꯏꯔꯒ ꯇꯥꯏꯕꯪ ꯃꯤꯗꯨ ꯅꯈꯣꯏꯗ ꯄꯤꯔꯒꯦ" ꯍꯥꯏꯔꯛꯂꯦ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯔꯦ꯫ ꯃꯕꯨꯛ ꯊꯟꯅ ꯍꯥꯎꯅ ꯆꯥꯔꯁꯤ ꯉꯥꯡꯅꯗꯨꯅ ꯍꯅꯨꯕꯤꯒꯤ ꯁꯨꯃꯥꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯍꯅꯨꯕꯤꯅ ꯂꯐꯨ ꯄꯥꯝꯕꯤ ꯌꯥꯟꯗꯨꯅ ꯁꯤꯡ ꯑꯣꯏꯅ ꯊꯥꯗꯨꯅ ꯅꯨꯡꯕꯨ ꯈꯨꯜꯂꯒ ꯄꯥꯟ ꯑꯣꯏꯅ ꯐꯨꯠꯂꯦ꯫ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡꯅ ꯄꯥꯟ ꯐꯨꯠꯄ ꯃꯨꯟꯗ꯭ꯔꯤꯕꯔꯥ ꯍꯪꯂꯛꯄꯗ ꯍꯅꯨꯕꯤꯅ ꯁꯤꯡ ꯆꯥꯛꯇꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯩ ꯀꯥꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤꯅ ꯄꯥꯟ ꯐꯨꯠꯄ ꯁꯥꯗꯨꯅ ꯔꯥꯉꯝꯕꯨ ꯃꯌꯨꯝ ꯌꯧꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯌꯣꯠꯂꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯄꯥꯟ ꯃꯨꯟꯗ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯂꯕꯗ, "ꯏꯁꯨꯁꯥ, ꯁꯤꯡ ꯆꯥꯛꯇꯗꯅ ꯄꯥꯟ ꯑꯁꯤ ꯃꯨꯟꯕ ꯌꯥꯝꯅ ꯋꯥꯔꯦ, ꯄꯥꯟ ꯑꯁꯤ ꯃꯨꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯅꯤ, ꯑꯗꯨꯅ ꯏꯕꯦꯟꯒꯤ ꯂꯩꯖꯕ ꯌꯨ ꯈꯔ ꯑꯁꯤ ꯊꯛꯇꯨꯅ ꯉꯥꯏꯔꯣ" ꯍꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯏ ꯍꯥꯞꯄ ꯌꯨ ꯈꯔ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯌꯥꯏ ꯍꯥꯞꯄ ꯌꯨ ꯊꯛꯄꯗꯒꯤ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯥꯎꯔꯝꯂꯒ ꯑꯁꯤꯕꯒꯨꯝ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ꯫ ꯍꯅꯨꯕꯤꯗ ꯇꯥꯏꯕꯪ ꯃꯤ ꯄꯨꯊꯣꯔꯛꯂꯣ ꯍꯥꯏꯔꯕꯗ ꯍꯅꯨꯕꯤꯅ, "ꯃꯍꯥꯛꯇꯤ ꯅꯈꯣꯏꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯦꯟꯈ꯭ꯔꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯇꯤꯟ ꯁꯤꯠꯆꯜꯂꯝꯗꯨꯅ
ꯔꯥꯉꯝꯕꯨ ꯐꯥꯅꯕ ꯇꯥꯟꯅꯈꯤ꯫ ꯔꯥꯉꯝꯅ ꯃꯈꯨꯟ ꯌꯧꯅꯕ ꯂꯝꯕꯤ ꯁꯝ ꯁꯝꯗꯨꯅ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯗꯨꯅ ꯊꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯥꯝꯗꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯕꯗ ꯌꯥꯎꯔꯛꯄ ꯃꯍꯥꯛꯅ ꯆꯥꯈꯤꯕ ꯅꯣꯡꯊ꯭ꯔꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯇꯨꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡꯅ ꯔꯥꯉꯝꯕꯨ ꯎꯕꯗ ꯁꯥꯎꯔꯗꯨꯅ ꯍꯥꯠꯀꯗꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯕꯗ ꯔꯥꯉꯝꯅ ꯂꯤꯔꯨꯡꯇꯦꯜ ꯑꯗꯨꯕꯨ ꯊꯨꯗꯦꯛꯂꯦ꯫ ꯂꯤꯔꯨꯡꯇꯦꯜ ꯑꯗꯨ ꯊꯨꯗꯦꯛꯄꯗꯒꯤ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ꯫ ꯂꯤꯔꯨꯡꯇꯦꯜ ꯑꯗꯨ ꯊꯨꯗꯦꯛꯄꯗꯒꯤ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯗꯨꯅ ꯂꯩꯕꯥꯛꯇ ꯁꯤꯠ ꯁꯤꯠꯇꯨꯅ ꯔꯥꯉꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯔꯥꯉꯝꯅ ꯇꯨꯝꯕꯥ ꯑꯗꯨ ꯎꯗ ꯊꯥꯗꯨꯅ ꯊꯨꯒꯥꯏꯕꯗꯒꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯔꯦ꯫ ꯍꯤꯡꯆꯥꯕ ꯄꯥꯈꯪꯁꯤꯡꯅ ꯁꯤꯔꯕꯗ ꯔꯥꯉꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯈꯨꯜ ꯌꯧꯔꯕꯗ ꯋꯥꯗꯅ ꯄꯣꯊꯥꯔꯤꯉꯩꯗ ꯁꯤꯡ ꯆꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯤꯡ ꯆꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯌꯨ ꯄꯤꯊꯛꯏ, ꯁꯥꯗꯨꯝ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯂꯧꯒꯦ ꯂꯩꯒꯦ ꯍꯥꯏꯕ ꯋꯥ ꯉꯥꯡꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗ ꯑꯁꯤꯕ ꯃꯤꯁꯤꯡꯒꯤ ꯐꯨꯝꯐꯝꯗ ꯅꯨꯡ ꯃꯌꯥꯝ ꯊꯅꯝꯕꯗꯨ ꯊꯦꯡꯅꯩ꯫ ꯔꯥꯉꯝꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯊꯤꯜꯂꯗꯨꯅ ꯀꯅꯥ ꯀꯅꯥ ꯁꯤꯕꯒꯤ ꯅꯨꯡꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯅ ꯈꯪꯕ ꯃꯈꯩ ꯇꯥꯛꯂꯝꯃꯤ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯅꯨꯡ ꯑꯃꯈꯛ ꯇꯣꯉꯥꯟꯅ ꯌꯨꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤ ꯀꯅꯥ ꯁꯤꯕꯒꯤ ꯅꯨꯡꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯔꯥꯉꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯅꯣꯡꯊꯛꯇ ꯀꯥꯈꯤ, ꯃꯍꯥꯛ ꯑꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ, ꯑꯗꯨꯅ ꯅꯨꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯌꯨꯡꯂꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯉꯝ ꯉꯛꯂꯝꯃꯤ꯫ ꯃꯥꯒ ꯂꯧꯒꯦ ꯂꯩꯒꯦ ꯉꯥꯡꯅꯔꯤꯕ ꯂꯩꯁꯥꯕꯤ ꯑꯁꯤ ꯃꯥꯅ ꯅꯣꯡꯊꯛ ꯀꯥꯔꯝꯗꯥꯏꯗ ꯃꯤꯔꯣꯜ ꯍꯧꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯡꯅꯔꯗꯨꯅ ꯔꯥꯉꯝꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯅꯪꯒꯤ ꯅꯌꯨꯝ ꯇꯥꯟꯅ ꯆꯠꯁꯤ, ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥꯕꯨ ꯊꯦꯡꯅꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯔꯥꯉꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯉꯛꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯂꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯒ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯊꯣꯔꯛꯄꯗꯗꯤ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯃꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯁꯤꯈ꯭ꯔꯦ ꯈꯟꯗꯅ ꯃꯣꯡꯐꯝꯗ ꯅꯨꯡ ꯌꯨꯡꯂꯨꯔꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯎꯅꯗꯅ ꯂꯩꯔꯨꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯅꯧꯍꯧꯅꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒ ꯂꯧꯒꯦ ꯂꯩꯒꯦ ꯉꯥꯡꯅꯔꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯣꯏꯔꯝꯂꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯏꯀꯥꯏꯕꯅ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯣꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯛꯂꯝꯗꯅ ꯏꯀꯥꯏꯔꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯅꯤ ꯈꯪꯗꯗꯅ ꯂꯧꯅ ꯂꯩꯅꯁꯤ ꯉꯥꯡꯈꯤꯕꯗꯒꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤ ꯌꯥꯝꯅ ꯑꯣꯛꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯤꯔꯣꯜ ꯊꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯕꯨ ꯂꯨꯅ ꯇꯧꯔꯒ ꯃꯥꯕꯨ ꯃꯤꯔꯥꯏꯕꯗꯤ ꯎꯔꯒ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯏꯟꯁꯤꯜꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯌꯥꯝꯅ ꯑꯣꯛꯇꯕꯅꯤ, ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯒꯦ ꯍꯥꯏꯕ ꯉꯝꯕ ꯃꯄꯥꯅꯤ, ꯃꯉꯣꯟꯗ ꯏꯄꯥ ꯀꯧꯔꯨꯅꯨ, ꯍꯤꯡꯆꯥꯕ ꯀꯧ ꯍꯥꯏꯅ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯄꯥꯗ ꯍꯤꯡꯆꯥꯕ ꯀꯧꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯏꯄꯥ ꯀꯧꯗꯅ ꯍꯤꯡꯆꯥꯕ ꯀꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯐꯨꯒꯦ ꯇꯧꯔꯛꯂꯕꯗ ꯏꯃꯥꯅ ꯅꯪꯕꯨ ꯏꯄꯥ ꯀꯧꯒꯅꯨ, ꯍꯤꯡꯆꯥꯕ ꯀꯧ ꯍꯥꯏꯕꯒꯤ ꯀꯧꯔꯤꯕꯅꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯔꯥꯉꯝꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯒꯤ ꯑꯉꯥꯡꯗ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯀꯧ ꯍꯥꯏꯅ ꯏꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯆꯩꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯪꯗꯤ ꯑꯩꯕꯨ ꯊꯑꯣꯏꯅ ꯇꯧꯕꯤꯗꯦ, ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯨꯄꯤ ꯐꯥꯎꯕ ꯂꯧꯒꯦ ꯇꯧꯏ ꯍꯥꯏꯔꯛꯂꯕꯗ ꯔꯥꯉꯝꯅ ꯑꯄꯪꯕꯤ, ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯕꯨ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯂꯧꯒꯦ ꯍꯥꯏꯔꯝꯒꯗꯒꯦ? ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯄꯅ ꯁꯤꯡ ꯆꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯌꯨ ꯄꯤꯊꯛꯏ, ꯁꯥꯗꯣꯡ ꯄꯤꯖꯩ, ꯃꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯂꯧꯒꯦ ꯍꯥꯏꯔꯨꯕꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯀꯅꯥꯁꯨ ꯂꯧꯔꯔꯣꯏ, ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯅꯣꯡꯊ꯭ꯔꯩ ꯄꯔꯦꯡ ꯄꯨꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯅꯣꯡꯊ꯭ꯔꯩ ꯄꯔꯦꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯤꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯥꯎꯅꯗꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫